Russia na attack Kankhatlakhibaga Ukraine da Thokliba Humanitarian crisis ki Matangda UN na warning tawkhre Ukraine gi energy infrastructure da satharagliba Russia gi attack sing na lal na maset tan thugai ra balai wa kaduda mathau ta ba no ba thak ama thogal le haina temperature sing nemthakraba matam asida maisa yauduna mi million kaya awaba tare haina warning tawraduna UN aidship aduna ngahan phongdokre Ukraine gi power infrastructure da ningthauka numita satharakiba no ba attack sing adu yauna systematic way ba Russia gi tha kaya gi attack sing gi matung Ukraine gi energy system gi tangkhai amarom sokre October tha dagi hona Ukraine gi energy infrastructure da leptana satharakiba attack sing aduna laibak pumba dubo soghalaba mathau ta bagi anauba thaga ma thogan khre amasong lal aduna thogan kiba mathau ta ba sing adu yamne hengat khre haina Humanitarian Affairs ke Under Secretary General Martin Griffiths na United Nations Security Council da hai ke mang takliba phibam asina Ukraine da international community dagi ahenba sogat pa mathau tare haina maisa electricity amasung ising phangdaba mi million kaya khudong thibagi phibam da leire haina palladuna mahak na hai ke haujik Ukraine ge temperature adu -degree 20 Celsius ke makha da leiraba yare Ukraine da misam singna hingduna leiba ngamnabage sakti aduda attack tawri haina mahak na makha ta ke Ukraine dagi mi million 7.8 hena sian khiba masung laibak asigi manungda mi million 6.5 mayum thadok ba yauna hana na mi million 14 makhoigi mayum dagi namduna selan khre haina mahak na hai khiba conflict asina masidagi su hena mayum thadok alaba yare haina Griffiths na warning tawkhre UN da French ambassador Nicolas de Riviere na Russia bulan ge khulai ama oina ningtham tha sizinabagi maral sikhe Ukraine Russia gi ahum suba airfield drone strike sathakre US ke lawmaker na Ukraine da dollar million chanipan mateng piba yakhre Ukraine Russia ge Kursak city da leiba ahum suba airfield ama ngahan nauna drone attack sathakre Hairiba airfield ase Ukraine ge border da ge kilometer samarom lapna leiba mafam amane Ukraine Russia gi airfield sing mathang attack sathagiba sida Russia gi defense system da yamna chauna ningba kaiba ma oire amarom da Iran Russia da leptana lan gi khulai piba tarabade madugi aphaba mahi phangloi haina akanba warning tawkhre Russia gi airfield sing da Ukraine attack satharakpa siga mari lainana Russia gi maikidagi America da hojik sathariba lan asiga mari lainana Ukraine da long range air strike tawba ngamba khulai pidanaba warning tawkhre adubu US ki maikidagi de adugumba khulai amata Ukraine da hojik phawbagi piba laite Ukraine masana long range air strike tawba ngamba khulai sing sajaba dudi makhoigi right ni haina phongdokkhre marak asida Russia gi lawmaker gi maikidagi mathang sahi da Ukraine da ahenba security assistant oina dollar million chama piba da ayaba pikhre European Union ge maikidagi Ukraine da dollar million taraga nipan gi Europe bagi matangda member state singi marakta saye na balaibadage thintharaga lakhiba du Hungary na beto tawduna ayaba pibada yakhre Russia gi president Vladimir Putin gi maikidagi Ukraine gi lana si hena khumang chawksin na ba nawna miyoi kaya recruit tawduna ahenba training piduna Russia da thajin ba horabasu Russia gi oina advanced equipment sing wasilakpana makhoida yamna chawna ninghana bahaibadu oire Russia gi maikidagi anoba advanced equipment sing sizinabagi mahutta hanagi ariba khulai sing oina semjilaga sizinabana lana si khumang chawksin ba ngamdre Russia gi regional council manganasu president Putin da partially military mobilization chathariba se lepna bakhangan khre Reuters ki pauna hairibana Ukraine gi maikidagi Karsak city da laiba airfield ama attack sathagiba duda oil storage tank chawna mai jakre masina Russia da chawba saitheng ama pire haujik phawbagi oina de Russia gi maikidagi thokdok aduda kanagumba amata asokapan yauki di haina claim tawre adubu Reuters ki maikidagi chapsana confirm tawba ngamdre Ukraine gi maikidagi Russia gi territory manung da laiba airfield da drone attack sathaduna lanmi ahum hatkiba masung marina sogapan nangan kiba thokdok aduge matungda ahum suboina
Karsak City da laiba airfield da attack satharakiba nei. Laibak asigi maikaidagi hojik phawbada Russia ge ahum suba airfield attack tawkhiba duge matangda karigumba mat amata phongdoktre adubo commentator sing amasung analyst sing gi matungina de nauna Russia gi territory manungda airfield sing attack satharakiba se Ukraine gi forcing ge maikaidagi long range attack tawba ngamba khusu khulai kaya ama leire haiba uthokpa nei. Haukiba ningthauka ba numita Ukraine gi maikaidagi Eagle airfield attack tawkhiba se Russia gi oinadi chawna ningba kainingai ne. Eagle airfield asida Russia gi achauba nuclear capable strategic bomber Tu-95 amasung Tu-160 asi marang kaina leire. US ki maikaidagi attack asiga mari lainana phongdorokhibada kipna Ukraine gi territory wangmada strike chathabada pungning thogatpa laite. Ukraine gi laibang manungda Russia na satharakhiba lan asi thengnanabagi damakta US ki maikaidagi khusu khulai sing pirabasu long range target tawba ngamba khulai sing di piba laite haina phongdokre. Nakal amaromda Russia gi maikaidagi Ukraine da western country sing na leptana khulai pisiliba asigi matangda ngasi December 8 da UN Security Council da wa khanana bataksin khre. Aroibada tabiriba pumnamak po thagatjare.